ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯉꯁꯤꯁꯨ ꯂꯦꯝꯕꯤ ꯌꯨꯝꯗ ꯑꯍꯥꯎ ꯑꯍꯥꯎꯕ, ꯑꯉꯥꯡꯅ ꯄꯥꯝꯒꯗꯕ, ꯑꯍꯜꯅ ꯄꯥꯝꯒꯗꯕ ꯉꯥꯃꯣꯛ ꯃꯌꯥꯝ ꯑꯃ ꯁꯦꯝꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯦꯝꯕꯤ, ꯏꯃꯥꯗꯤ ꯅꯪꯅ ꯀꯩꯊꯦꯜꯗ ꯅꯨꯡꯇꯤꯒꯤ ꯉꯥꯃꯣꯛ ꯌꯣꯟꯕ ꯆꯠꯂꯤꯕꯗꯣ ꯏꯃꯥꯗꯤ ꯄꯥꯝꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯃꯤꯅ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯅꯩ ꯍꯥꯏꯅ ꯅꯄꯥꯗꯣ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯂꯝꯕꯅꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯏꯁꯧ ꯑꯃꯨꯛꯀ ꯂꯥꯡꯂꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯅ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅ ꯉꯥꯃꯣꯛ ꯌꯣꯟꯗ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤꯗꯤ ꯀꯅꯥꯅ ꯀꯔꯤ ꯁꯨꯗꯨꯅ ꯆꯥꯗꯧꯔꯤ? ꯄꯥꯕꯗꯣ ꯏꯁꯧ ꯂꯥꯡꯕ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯃꯣꯏꯅꯦ꯫ ꯏꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯗꯤ ꯅꯥꯔꯕꯅꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯥꯍꯦꯔꯒ ꯂꯩ꯫ ꯅꯥꯕꯗꯤ ꯉꯍꯥꯟꯅ ꯐꯔꯝꯂꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯁꯨ ꯐꯤ ꯐꯅꯦꯛꯁꯦ ꯁꯥꯔꯒ ꯌꯣꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯔꯝꯃꯣꯏꯅꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯅ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯤꯒꯤ ꯍꯩꯔꯥ ꯍꯨꯔꯥꯟꯗꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯊꯕꯛꯇꯤ ꯃꯅꯥ ꯑꯃꯇ ꯁꯨꯅꯤꯡꯗꯦ꯫ ꯑꯍꯥꯎꯕ ꯆꯥꯕꯗꯤ ꯄꯥꯝꯕ ꯉꯥꯛꯇ꯫ ꯑꯩ ꯆꯠꯂꯦꯀꯣ ꯏꯃꯥ꯫ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯉꯥꯡꯅꯒꯦꯒꯦ ꯉꯥꯡꯅꯖꯁꯅꯨ꯫ ꯃꯗꯨꯗ ꯏꯃꯥ ꯍꯣꯏꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯑꯩꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯅꯥꯁꯤꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤꯅꯦ꯫ ꯅꯠꯇꯦ, ꯑꯩꯅ ꯅꯥꯔꯤꯁꯤꯕꯨ ꯅꯥꯅꯤꯡꯗꯅ ꯅꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯋꯥꯈ꯭ꯔꯖꯥꯠꯅꯤꯅꯦ ꯑꯩꯅ ꯈꯣꯟꯖꯦꯜꯒ ꯇꯦꯗꯔꯒ ꯈꯣꯡꯊꯥꯡꯒꯁꯦ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯃꯤꯉꯣꯟꯗ ꯎꯠꯂꯤꯁꯦ꯫ ꯆꯠꯈ꯭ꯔꯦꯅꯦ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯉꯥ ꯂꯩꯔꯛꯑꯗꯤ ꯐꯔꯅꯤꯗ꯫ ꯂꯦꯝꯕꯤꯅ ꯀꯩꯊꯦꯜ ꯌꯧꯔꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯦꯝꯕꯤꯒꯤ ꯉꯥꯃꯣꯛ ꯆꯥꯅꯤꯡꯕꯅ ꯉꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯂꯦꯝꯕꯤꯒꯤ ꯉꯥꯃꯣꯛꯇꯣ ꯆꯥꯅꯤꯡꯕꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ, ꯂꯦꯝꯕꯤꯒꯤ ꯃꯁꯛ ꯌꯦꯡꯅꯤꯡꯕꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯉꯥꯃꯣꯛ ꯌꯣꯟꯕꯤ ꯈꯔ, ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯃꯗꯤ ꯂꯦꯝꯕꯤꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯦꯝꯕꯤ ꯉꯥꯃꯣꯛ ꯄꯨꯔꯒ ꯂꯥꯛꯏꯍꯦ꯫ ꯀꯩꯗꯧꯔꯦ ꯂꯦꯝꯕꯤ? ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ꯫ ꯍꯣꯏ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯈꯔꯗ ꯅꯠꯇꯦꯗ, ꯌꯥꯝꯅ ꯊꯦꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯅꯪ ꯉꯥꯏꯔꯛꯏꯁꯦ, ꯅꯪ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯉꯥꯃꯣꯛꯇꯣ ꯍꯥꯏꯕꯅꯤꯀꯣ, ꯉꯁꯥꯏꯗꯩꯅꯤ꯫ ꯅꯣꯡꯕꯨ ꯉꯥꯜꯂꯝꯈꯤꯔꯣꯏ꯫ ꯏꯕꯨꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯣꯏ ꯑꯣꯏꯔꯒꯗꯤ ꯁꯣꯝꯗ ꯏꯅꯦꯒ ꯏꯗꯣꯝꯆꯥꯒꯗꯒꯤ ꯂꯧꯕꯤꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯨꯡ? ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤꯅꯦ꯫ ꯃꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗꯩ ꯑꯩꯈꯣꯏꯅ ꯉꯥꯃꯣꯛ ꯌꯣꯟꯕ ꯊꯣꯛꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤꯅꯦ꯫ ꯃꯣꯏꯒ ꯅꯪꯒ ꯃꯍꯥꯎ ꯈꯦꯠꯅꯩꯅꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯉꯥꯃꯣꯛꯁꯦ ꯌꯣꯠꯄ ꯌꯥꯗꯦꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯉꯥꯃꯣꯛꯁꯦ ꯍꯥꯎꯇꯦ ꯀꯥꯏꯅ ꯃꯌꯥꯁꯦ ꯐꯥꯛꯇꯣꯛꯂꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯉꯥꯃꯣꯛꯁꯦ ꯅꯝꯁꯤꯜꯂꯕꯗꯤ ꯌꯣꯠꯄ ꯌꯥꯅꯤ ꯅꯪ꯫ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯣꯏꯅ ꯉꯥꯃꯣꯛꯀꯤ ꯅꯃꯥꯗ ꯏꯔꯥꯡ ꯇꯧꯕ ꯂꯥꯛꯂꯒ, ꯍꯦ ꯂꯦꯝꯕꯤ, ꯅꯪꯁꯨ ꯏꯔꯥꯡꯒꯤ ꯑꯣꯏꯔꯗꯤ ꯍꯌꯦꯡꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯉꯥꯃꯣꯛ ꯌꯣꯟꯕ ꯌꯥꯔꯣꯏ꯫ ꯀꯥꯏꯗꯅꯣ ꯑꯃ ꯌꯣꯜꯂꯨꯆꯣ꯫ ꯏꯅꯦꯒ ꯏꯗꯣꯝꯆꯥꯒꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯌꯣꯟꯖꯔꯤꯕ ꯃꯐꯝꯁꯦ ꯑꯩꯒꯤ ꯃꯐꯝꯅꯦ, ꯑꯗꯨꯒ ꯀꯅꯥꯃꯠꯇꯅ ꯑꯩꯕꯨ ꯇꯥꯟꯕꯁꯨ ꯉꯝꯂꯣꯏꯌꯦ꯫ ꯃꯣꯏ ꯑꯅꯤꯒ ꯃꯥꯟꯅꯔꯨꯅꯨ, ꯅꯪꯉꯣꯟꯗ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯤ, ꯑꯄꯨꯝꯕ ꯉꯥꯃꯣꯛ ꯌꯣꯟꯕꯤ ꯑꯅꯤꯁꯤꯕꯨ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅꯦ꯫ ꯍꯣꯔꯦꯟ ꯈꯪꯅꯤꯗꯅ, ꯄꯣꯠ ꯌꯣꯟꯕ ꯂꯣꯏꯕꯒ ꯃꯁꯝꯁꯦ ꯐꯣꯏꯗꯠꯀꯦ ꯈꯪꯅꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯃꯥꯗꯤ ꯉꯟꯅꯕꯨ ꯆꯠꯈ꯭ꯔꯅꯤꯗ, ꯃꯁꯝ ꯐꯣꯏꯕꯒ ꯅꯪꯉꯣꯏ꯫ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯃꯄꯥ ꯁꯨꯅꯤꯡꯗꯕꯗꯣ ꯃꯗꯨꯗ ꯑꯣꯏꯅꯅꯦ ꯀꯛ ꯀꯛ ꯇꯧꯔꯒ ꯐꯨꯍꯟꯁꯤ꯫ ꯑꯗꯨꯅ ꯐꯅꯤ꯫ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯠꯇꯕ ꯉꯥꯃꯣꯛꯁꯤꯡꯁꯤꯁꯨ ꯃꯄꯥꯗ ꯑꯣꯏꯅ ꯌꯣꯟꯁꯤꯟꯈꯤꯒꯦ꯫ ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯦ, ꯂꯦꯝꯕꯤꯒꯤ ꯉꯥꯃꯣꯛ ꯃꯌꯥꯝꯗꯣ ꯌꯣꯟꯕ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦꯅꯦ꯫ ꯑꯁ, ꯁꯛ ꯐꯖꯕ ꯀꯥꯁꯦ ꯀꯥꯟꯅꯩꯀꯣ ꯏꯆꯦ꯫ ꯑꯩꯈꯣꯏꯗꯤ ꯁꯛꯀ ꯊꯤꯔꯦ, ꯆꯍꯤꯁꯨ ꯂꯤꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗꯗꯤ ꯀꯅꯥꯃꯠꯇ ꯍꯦꯛ ꯄꯣꯠ ꯂꯩꯕ ꯆꯪꯂꯛꯇꯦꯗ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯨꯝꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯒ ꯄꯨꯈꯤꯒꯦ꯫ ꯀꯩꯒꯤꯅꯣ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯒꯤ ꯇꯨꯡꯗ ꯂꯣꯏꯅ ꯏꯟꯅꯔꯒ ꯂꯥꯛꯏꯁꯤꯅ? ꯂꯦꯝꯕꯤ ꯂꯨꯝꯕꯗ ꯃꯇꯨ ꯊꯤꯔꯕ ꯅꯨꯄꯥꯁꯤꯡꯁꯦ ꯁꯣꯏꯗꯅ ꯈꯟꯅꯔꯅꯤꯁꯦ꯫ ꯀꯩ ꯍꯦꯟꯖꯥꯡ ꯂꯩꯒꯦ ꯍꯥꯏꯔꯤꯅꯣ ꯏꯁꯨ ꯅꯨꯄꯤ? ꯑꯕꯣꯛꯀꯤ ꯃꯥꯏꯔꯦꯜꯒ ꯁꯣꯏꯕꯨꯝꯒꯁꯦ ꯑꯩ ꯂꯩꯈ꯭ꯔꯒꯦ ꯑꯕꯣꯛ꯫ ꯍꯣꯏ ꯍꯣꯏ,
Maireldo isuna hauni khanba apamba khaluko adugani sunupia nang haina singna chatluko mi phattaba ikai khangdaba haudong lamboi yamna lei moi sidi isunupigi asoi akom yengduna ne ngaiduna leiribani hek tanza phangbaga chongsilaga sabi dawribani aduna nang haina singna chatlu hoi abo khaktane aigi damakta wabiribase abo aigi so Mairelga sabunga loge tu haibaga tawbaga haudong lamboiba ama change ibungo namangda nupi masa ama leika se udabro hekta sokhawrabadi haibagi mata gumna songsila ibadubo abokna magi pangwa hek wabiri moi gumi nupi se abokna khangda tawrini mama yolaga sendong lembina khangawdana nupa adugi mama ida khupangna pak lawna tharami kaithel da lairiba mi singdo ingangak na yengni as dandan pai wa phawba haiba loidribani ba mana hausi engonda khupak na tharido as ikai khreda kaishu na taban nupi nang na so engonda khupak na tharaba ko adu su kaithel sida phai nang khangni dana nang ibungo nang Mairelga soibunga laura roidro taning de sinam nambi hanubi khara kanaga tharadi phadawani ne ado isunupia nang bayumda na thanta hanba ki bro ki abo nupi amana karigi ki doino ekhoi mayam ama leiri basidi ngahak ngayu ai siyumda handarabani aduga ai thenbiramage hingnaba lambida kaithel thoktuna pot yoli bai khoise moina pangya yaba nupi oina uba hekta yabrane aboksu thinba yawni da isuna karigi ki doino aigi sunupadi ai lobula pula ine aboki Mairel hautabusingdo loina sikrababo aboki Mairel do hauti di noi na pa na haibra ha aboki sunupa se yamna nokningi numit chupa amane kaduka karan gata nganglaga leibani mana ngangba thajarunu ko ekhoi pa do aboki na sanupani ko aduna noi na pa kai na haido haijasanu Mairel do hauti habane garang thong bodo ai amata sadadana loina lemriduni kariya nang na mathong huktaba namana basinga chak sanaraga habuki Mairel thong bodu di kai dagi hauniya iyarise yumdhalase pochai kharase mingonda pithoklamo ai thabak leye babo thabak leiradi karigi abok lobwa lakpiri no abokna sitaba Mairel mayam se poraga yumda halakpado ngamloidabanina dasula nungaitadana lawbu lakpiriba ko aboki Mairel singse sitloidi kanana harino ayon gise nawang lakano masina pisidi beran he nang wangang lakano ka haini adudi ay wangang la arigi nang loina yon no bani loina hek yon mangamdraba ngamdraga na nang kay dawdoy ba ha ngamdraga na ngamdredana bo aduda ay kido haino mikup khara leiraga lembina hanubidugi Mairel singdo loina yolami aduga moi ahum punna yumda halaklami isunupa nasalse nang mayum phawba amukta thenbiram abok yumda ne tapna selam lage lambi se punba hek oirabadi nungai dawbani isunupi aigi isu angawba sina ngangba wada phatana ka khalunu ko mabuk samjaba isuni magi ebo oiroi paroi daba wa khara ngangjaba ki wani yare bo nang salamo aduga ne bo nasunupa ayaw je kaina pupu amada chengkinu ko hai masidi aidi dokpada sirida law noyum phawba ai thinbiram lagi hoi ado nangi mingdi kari kauge ado maina dom phagi zukai tawraga leibro ming se mu hange ni aina hiding drisiga dolu gawe kaina ming bo dolu gawe bo adai ming leitrabo leirambani adai ming so kanamada na kobirakte thondra ado abok na haido chumbro nang na ngasi nupa magi mamaida khupang na paklam thajile haisibo magi wa haidada sauning mandana khuthaki bani
ꯑꯗꯨꯒ ꯀꯣꯟꯅ ꯀꯤꯔꯛꯑꯕ? ꯑꯗꯣ ꯑꯩ ꯌꯥꯎꯔꯕꯅꯤꯅ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯗ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯨꯈꯤꯕ ꯅꯨꯄꯥꯗꯣ ꯊꯦꯡꯅ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗꯒꯤ ꯑꯩ ꯍꯥꯟꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯗꯝꯅꯤ. ꯑꯦ, ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯀꯟꯅ ꯆꯦꯜꯂꯣꯏ. ꯆꯥꯡ ꯑꯃꯗ ꯆꯦꯟꯈꯤꯒꯦ. ꯀꯩꯒꯤꯅꯣꯗ ꯑꯩ ꯌꯥꯝꯅ ꯀꯤꯌꯦꯕ ꯃꯤ ꯐꯨꯅꯕꯁꯦ. ꯑꯗꯨꯗꯤ ꯅꯪꯗꯤ ꯑꯩ ꯊꯤꯟꯕ ꯂꯥꯛꯏꯁꯤꯗꯤ ꯀꯩ ꯀꯥꯟꯅꯗꯣꯏꯕ? ꯅꯪꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯀꯥꯟꯅꯩ. ꯀꯔꯤꯗ ꯀꯥꯟꯅꯔꯤꯕ ꯅꯪꯅ? ꯑꯦ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯒ ꯆꯠꯃꯤꯟꯅꯕ ꯐꯪꯖꯕ ꯀꯥꯁꯦ ꯀꯥꯟꯅꯗ꯭ꯔꯣ? ꯃꯤꯅ ꯎꯕꯗ ꯑꯩꯉꯣꯟꯗ ꯀꯜꯂꯛꯅꯗꯣꯏꯅꯤ ꯈꯪꯂꯕꯣ? ꯌꯥꯔꯦꯍꯦ, ꯑꯗꯣ ꯑꯩꯒꯤ ꯌꯨꯝ ꯌꯧꯔꯦ. ꯑꯣ, ꯁꯤ ꯅꯣꯏ ꯌꯨꯝꯂꯣ? ꯑꯗꯣ ꯅꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯁꯨꯛꯇꯣꯛꯂꯒ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤꯕ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯃꯥꯟꯕꯁꯦ ꯀꯅꯥꯅꯣ? ꯑꯩꯒꯤ ꯄꯥꯕꯅꯦ. ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯀꯔꯤꯅꯣ ꯗꯣꯂꯣ? ꯅꯪꯅ ꯐꯖꯔꯤꯕ, ꯅꯣꯏ ꯄꯥꯕꯁꯤꯅ ꯊꯤꯔꯤꯕ. ꯑꯗꯣ ꯑꯩ ꯆꯠꯂꯒꯦ. ꯅꯣꯏ ꯄꯥꯕꯁꯦ ꯑꯩ ꯀꯤꯔꯦꯕ. ꯍꯣꯏ, ꯂꯩꯍꯧꯔꯦꯀꯣ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯉꯥꯃꯣꯛ ꯌꯣꯟꯕ ꯆꯠꯄꯕꯨ ꯃꯥꯜꯂꯛꯇ꯭ꯔꯦꯅꯦ. ꯌꯨꯝꯒꯤ ꯁꯥꯒꯩꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯌꯣꯟꯕ ꯆꯠꯄꯕꯨ ꯃꯥꯜꯂꯤꯅꯦ. ꯀꯔꯤꯅꯣ ꯄꯥꯕꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯤꯅ ꯇꯥꯔꯒ ꯅꯆꯥꯅꯨꯄꯤꯕꯨ ꯀꯔꯤꯅꯦ ꯍꯥꯏꯅ ꯈꯟꯗꯣꯏꯅꯣ? ꯄꯥꯕ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ. ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯃꯤꯅ ꯇꯥꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯀꯩꯊꯦꯜꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯏꯀꯥꯏꯗꯕ꯭ꯔꯣ ꯍꯥ? ꯀꯩꯊꯦꯜꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯅꯨꯄꯥ ꯄꯨꯔꯒ ꯂꯥꯛꯂꯤꯗꯅ. ꯈꯔ ꯂꯩꯔꯕꯗꯤ ꯏꯃꯨꯡ ꯐꯥꯎꯕ ꯄꯨꯁꯤꯜꯂꯛꯇꯧꯔꯤꯅꯦ ꯅꯪ. ꯄꯥꯕ, ꯍꯧꯖꯤꯛ ꯂꯥꯡꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯕꯣꯛꯀꯤ ꯃꯁꯨ ꯅꯨꯄꯥꯅꯤ. ꯑꯩꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯣꯅ ꯊꯤꯜꯍꯜꯂꯛꯄꯅꯤ. ꯉꯁꯤ ꯀꯩꯊꯦꯜꯗ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ. ꯅꯪꯅ ꯀꯩꯊꯦꯜꯗ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯅꯄꯥ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯅꯦ. ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯒꯤ ꯃꯤ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ. ꯅꯪꯅ ꯅꯄꯥ ꯑꯩꯉꯣꯟꯗ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯅꯦꯅ ꯅꯤꯡꯕ꯭ꯔꯥ ꯍꯥ? ꯑꯣ, ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ? ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕꯗꯨꯕꯣ? ꯏꯁꯥꯅ ꯏꯁꯥ ꯉꯝꯗꯕꯅꯦ. ꯏꯕꯦꯝꯃ, ꯅꯪꯗꯤ ꯉꯥ ꯂꯩꯔꯛꯇ꯭ꯔꯕꯣ? ꯏꯃꯥꯅꯗꯤ ꯉꯥ ꯂꯩꯔꯛꯀꯅꯦꯅ ꯈꯜꯂꯨꯔꯤꯁꯤꯒ. ꯂꯦꯝꯕꯤ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯃꯕꯨꯡꯅꯤ ꯅꯨꯡꯁꯤꯗꯨꯅ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯃꯃꯥꯗꯤ ꯉꯥ ꯂꯩꯔꯛꯇꯦ ꯍꯥꯏꯗꯨꯅ ꯄꯩꯔꯒ ꯂꯩꯈ꯭ꯔꯦ. ꯃꯄꯥꯗꯤ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯂꯦꯝꯕꯤ ꯀꯩꯊꯦꯜꯗ ꯊꯣꯛꯂꯝꯗꯦ. ꯑꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯑꯍꯥꯎꯕ ꯍꯦꯟꯖꯥꯡ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯦ. ꯑꯗꯨꯅ ꯏꯁꯧ ꯂꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ. ꯃꯣꯏ ꯃꯄꯥꯁꯨ ꯊꯕꯛꯈꯔ ꯁꯨꯕ ꯅꯣꯝꯕ ꯌꯥꯕꯅꯤ. ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯣꯏꯉꯥꯎ ꯉꯥꯎꯗꯅ ꯂꯩ. ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ, ꯅꯪꯗꯤ ꯁꯨꯕ ꯌꯥꯗ꯭ꯔꯣ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯥꯁꯤꯟꯅꯔꯒ ꯍꯦꯍꯥꯅ ꯅꯥꯍꯦꯔꯒ ꯑꯍꯥꯎꯕ ꯆꯥꯗꯧꯒꯤ ꯊꯤꯔꯒ ꯂꯩ. ꯑꯍꯥꯎꯕ ꯆꯥꯕꯗꯤ ꯅꯥꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ. ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯅ ꯀꯩꯊꯦꯜ ꯈꯔ ꯆꯠꯆꯔꯝꯕꯗꯨꯁꯨ ꯃꯣꯏ ꯃꯄꯥꯅ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯤ ꯈꯪꯗꯦ ꯍꯦꯛꯇ ꯉꯥꯡꯕꯤ ꯆꯩꯕꯤꯗꯣ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯄ ꯌꯥꯔꯕꯅꯤ. ꯃꯄꯥꯅ ꯉꯥꯡꯕꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯉꯍꯥꯟꯅ ꯁꯥꯎꯕ ꯐꯔꯕꯅꯤ. ꯑꯗꯨꯅ ꯍꯌꯦꯡꯗꯩ ꯀꯩꯊꯦꯜ ꯊꯣꯛꯄ ꯍꯧꯔꯣꯏꯌꯨ. ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯍꯟꯅꯤꯡꯂꯝꯃꯅꯤ, ꯌꯣꯠꯄ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ. ꯏꯃꯥ, ꯃꯣꯏꯒꯤ ꯃꯩꯖꯥꯎꯒꯤ ꯃꯃꯥꯗꯣ ꯄꯥꯠꯇꯒꯤ ꯉꯥ ꯃꯌꯥꯝ ꯐꯔꯛ ꯆꯥꯅꯤꯡꯉꯣ. ꯀꯔꯤ ꯉꯥꯅꯣꯅꯦ ꯃꯣꯏꯅ ꯐꯥꯔꯛꯏꯗꯨꯕꯣ? ꯑꯗꯨꯕꯨꯔꯣ, ꯉꯥꯃꯨ, ꯎꯀꯥꯕꯤ, ꯉꯧꯆꯧ, ꯉꯥꯀ꯭ꯔꯥ, ꯑꯗꯨꯒꯃꯃꯤꯡ ꯈꯪꯗꯕ ꯉꯥ ꯑꯆꯧꯕ ꯑꯁꯥꯡꯕꯁꯨ ꯌꯥꯎꯋꯦ. ꯏꯃꯥ, ꯑꯩ ꯉꯥ ꯌꯥꯝꯅ ꯆꯥꯅꯤꯡꯉꯦ. ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯗꯣ ꯏꯃꯥꯗꯤꯅꯦ ꯇꯤꯟ ꯌꯣꯠꯄꯅ ꯂꯣꯏꯔꯦꯍꯦ. ꯃꯃꯥ, ꯅꯪꯁꯨ ꯄꯥꯠꯇ ꯆꯠꯂꯒ ꯉꯥꯗꯣ ꯐꯥꯔꯨꯕ ꯌꯥꯕꯅꯤ. ꯃꯤꯒꯤ ꯅꯨꯄꯤꯅ ꯐꯤ ꯁꯥꯕꯅ ꯁꯥꯕ, ꯄꯥꯠꯇ ꯉꯥ ꯐꯥꯕꯅ ꯐꯥꯕ ꯇꯧꯗꯨꯅ ꯌꯨꯝ ꯄꯨꯅꯩ. ꯅꯪꯅ ꯍꯧꯗꯣꯡ ꯑꯅꯥꯕ ꯁꯥꯔꯒ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩ. ꯃꯣꯏ ꯃꯄꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯤꯌꯨ. ꯌꯨꯝꯁꯦ ꯅꯨꯄꯤꯅ ꯄꯨꯅꯗꯕꯅꯤ, ꯅꯨꯄꯥꯅ ꯄꯨꯅꯕꯅꯤ. ꯃꯤꯒꯤ ꯅꯨꯄꯥꯁꯤꯡꯅ ꯆꯤꯡꯗ ꯀꯩꯗ ꯆꯠꯄꯅ ꯆꯠꯄ, ꯌꯨꯝ ꯁꯥꯕ ꯆꯠꯄꯅ ꯆꯠꯄ, ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯜ ꯇꯧꯕꯁꯨ ꯃꯌꯥꯝ ꯑꯃ. ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯐꯥꯎꯕ ꯆꯠꯂꯒ ꯃꯥꯏ ꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯅꯩ. ꯃꯣꯏ ꯃꯄꯥꯅꯅꯦ ꯃꯤꯔꯦꯝ ꯈꯔꯒ ꯄꯨꯜꯂꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯤꯔꯦꯝ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩ. ꯅꯃꯥꯏꯕꯨ ꯏꯀꯥꯏꯗꯦ. ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯋꯥꯔꯦ ꯀꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯆꯥꯛ ꯂꯥꯝꯃꯦ ꯀꯥꯏꯁꯨ ꯍꯥꯏꯔꯤ.
ꯃꯤꯒꯤ ꯅꯨꯄꯤꯒ ꯅꯪꯒ ꯌꯥꯝꯅ ꯈꯦꯠꯅꯩꯅꯦ ꯃꯤꯒꯤ ꯅꯨꯄꯤꯅ ꯆꯥꯕ ꯆꯥꯗꯕ ꯃꯁꯥ ꯅꯥꯟꯅ ꯅꯥꯟꯅ ꯂꯩꯅꯩ ꯐꯖꯅꯕ ꯀꯦꯗꯅ ꯃꯧꯗꯅ ꯇꯧꯅꯩ ꯑꯗꯨꯒ ꯅꯪꯅ ꯃꯣꯠꯅ ꯃꯣꯠꯂꯤꯕ ꯅꯝꯅ ꯅꯝꯊꯤꯔꯤꯕ ꯑꯩꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯄꯥꯃꯒ ꯏꯃꯥꯒꯅ ꯈꯠꯅꯔꯒ ꯑꯗꯨꯝ ꯂꯩꯅꯦ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯧ ꯂꯥꯡꯗꯣꯏꯒ ꯈꯠꯅꯗꯣꯏꯒ ꯑꯗꯨꯝ ꯇꯧ ꯂꯩ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯁꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇ꯭ꯔꯃꯤꯅ ꯋꯥ ꯉꯥꯡꯕꯒ ꯌꯥꯝꯅ ꯍꯩꯔꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯏꯅꯤꯗꯅ ꯃꯃꯥꯒꯤ ꯏꯗꯤ ꯌꯥꯝꯅ ꯐꯕꯅꯤꯅ ꯅꯣꯏ ꯑꯅꯤ ꯇꯥꯅꯤꯡꯗꯦ ꯅꯨꯡꯁꯤꯗꯦ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯣꯏ ꯑꯅꯤ ꯉꯥ ꯄꯤꯖꯔꯣꯏ ꯏꯆꯦꯗꯤ ꯄꯤꯖꯅꯤ ꯏꯆꯦ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯈꯠꯅꯗꯨꯅ ꯂꯩꯍꯧꯏ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯆꯦꯗ ꯑꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯧꯄꯥ ꯅꯤꯄꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯃꯆꯦ ꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯧꯄꯥꯅ ꯆꯥꯅꯕ ꯍꯥꯏꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ ꯃꯧꯄꯥ ꯅꯤꯄꯥꯁꯨ ꯃꯆꯦꯒꯤ ꯃꯇꯨꯡꯗ ꯂꯩꯍꯧ ꯍꯥꯏꯒ ꯌꯥꯗꯈꯩ ꯏꯟꯅꯔꯛꯏ ꯉꯁꯤꯗꯤ ꯉꯥ ꯆꯥꯗꯧꯔꯤꯗꯅ ꯍꯣꯔꯦꯜꯗꯤ ꯆꯥꯛ ꯈꯔ ꯆꯪꯅꯕ ꯋꯥꯊꯤ ꯈꯔ ꯉꯥꯡꯂꯨꯈꯤꯒꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤ ꯑꯃꯥꯏꯕꯒ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯄꯅ ꯐꯗꯣꯏꯖꯥꯠꯂꯅꯦ ꯃꯣꯏ ꯃꯄꯥꯁꯦ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯊꯣꯛꯈ꯭ꯔꯤꯁꯤꯕꯨ ꯃꯆꯥꯅꯨꯄꯤꯅ ꯉꯥ ꯐꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯩꯒ ꯃꯄꯥꯒꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯑꯍꯥꯎꯕ ꯆꯥꯕꯅ ꯄꯥꯝꯂꯤꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯤꯅ ꯀꯅꯥ ꯂꯧꯗꯅ ꯊꯕꯛꯅ ꯐꯔꯤꯕ ꯃꯤꯅꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯕꯕꯨꯗꯤ ꯃꯣꯏ ꯃꯄꯨꯒꯤ ꯏ ꯂꯧꯕꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯒ ꯃꯄꯥꯒꯒꯤꯗꯤ ꯁꯨꯡꯅꯠ ꯅꯠꯇ꯭ꯔꯦꯕ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯀꯥꯔꯁꯤꯔꯥ ꯏꯆꯦꯅ ꯅꯪꯒꯤ ꯉꯥ ꯐꯅ ꯌꯥꯝꯅ ꯐꯥꯔꯦ ꯏꯆꯦ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯇꯨꯡꯒꯣꯜꯗ ꯌꯥꯎꯔꯤꯕꯁꯤ ꯌꯦꯡꯉꯣ ꯁꯤꯗꯤ ꯌꯥꯝꯃꯦ ꯑꯗꯨ ꯏꯆꯦ ꯍꯣꯔꯦꯟꯗꯤ ꯑꯩ ꯆꯥꯕ ꯑꯃꯠꯇ ꯐꯪꯂꯣꯏꯌꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯅꯤꯌꯦ ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯇꯧꯈꯥꯏꯅ ꯏꯆꯦꯅ ꯍꯥꯟꯅ ꯈꯥꯏꯗꯣꯛꯂꯒ ꯊꯝꯕꯤꯗꯣꯏꯅꯦ ꯑꯗꯨꯗꯤ ꯀꯥꯔꯁꯤꯀꯣ ꯍꯣꯏ ꯏꯆꯦ ꯌꯨꯝꯗ ꯀꯥꯔꯁꯦ ꯃꯆꯤꯜ ꯃꯧꯄꯥ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯕ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯀꯥꯔꯛꯄꯗ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯕ ꯁꯟ ꯂꯥꯕ ꯑꯉꯥꯎꯕ ꯑꯃ ꯆꯣꯡꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯥ ꯃꯎ ꯐꯔꯕ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯧꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯥꯎꯗꯨꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯁꯟ ꯂꯥꯕ ꯑꯉꯥꯎꯕꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯦꯝꯕꯤꯒ ꯃꯧꯄꯥ ꯅꯤꯄꯥꯒꯗꯣ ꯆꯦꯟꯐꯝ ꯈꯪꯗꯅ ꯌꯥꯝ ꯀꯤꯅ ꯃꯧꯄꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃꯇ ꯂꯩꯕꯤꯒꯅꯨꯀꯣ ꯍꯟꯗꯣꯛꯑꯣ ꯃꯃꯥ ꯃꯆꯥꯁꯦ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯏꯆꯦ ꯑꯩ ꯀꯤꯌꯦ ꯁꯟꯅ ꯋꯥꯏꯔꯅꯤ ꯏꯆꯦ ꯁꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯁꯟꯁꯤꯅ ꯃꯤ ꯇꯝꯅ ꯌꯨꯡꯅ ꯆꯦꯟꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯟꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯣ ꯋꯥꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯁꯤꯅꯤꯍꯦ ꯏꯕꯨꯡꯉꯣ ꯏꯆꯦꯗ ꯀꯟꯅ ꯀꯣꯜꯂꯨꯀꯣ ꯁꯟ ꯂꯥꯕ ꯑꯉꯥꯎꯕꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯌꯨꯡꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯉꯥ ꯌꯥꯎꯕ ꯇꯨꯡꯒꯣꯜꯗꯨꯅ ꯁꯟ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯃꯗꯨꯗ ꯁꯟ ꯑꯗꯣ ꯃꯃꯤꯠ ꯊꯛꯇꯨꯅ ꯋꯥꯏꯔꯝꯗꯅ ꯂꯦꯝꯕꯤꯒ ꯃꯧꯄꯥꯒꯗ ꯈꯔ ꯊꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯦꯟꯈꯤ ꯂꯦꯝꯕꯤꯒ ꯃꯧꯄꯥꯒꯗꯤ ꯁꯟꯅ ꯊꯦꯡꯂꯝꯕꯒꯤ ꯇꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯏ ꯏꯆꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯣ ꯏꯆꯦꯗꯤ ꯈ꯭ꯋꯥꯡ ꯁꯨꯖꯤꯟꯈ꯭ꯔꯦ ꯑꯩ ꯁꯤꯔꯦ ꯁꯣꯛꯇꯦ ꯑꯩꯒꯤ ꯉꯥ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ ꯁꯟꯅ ꯇꯨꯡꯒꯣꯜ ꯅꯦꯈꯥꯏꯈ꯭ꯔꯦꯅꯦ ꯁꯣꯛꯄ꯭ꯔꯣ ꯏꯇꯩꯃꯒ ꯑꯉꯥꯡꯒ ꯁꯤꯒꯤ ꯃꯧꯁꯤꯗꯤ ꯃꯧꯅꯥꯎꯅꯤꯅꯦ ꯑꯩ ꯆꯤꯡꯈꯠꯆꯒꯦ ꯇꯞꯅ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ ꯆꯦ ꯑꯥꯗ ꯎꯀꯥꯕꯤ ꯑꯃ ꯆꯣꯡꯂꯒ ꯂꯩꯔꯦ ꯁꯣꯝꯕꯨ ꯉꯥꯎꯕ꯭ꯔꯣ ꯁꯟ ꯑꯉꯥꯎꯕꯁꯦ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯒꯦꯗꯤ ꯍꯥꯏꯗꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯤꯁꯤꯕꯣ ꯃꯤ ꯋꯥꯍꯟꯒꯦꯅ ꯊꯑꯣꯏꯒꯤ ꯊꯥꯗꯣꯛꯄꯤꯔꯤꯔꯣ ꯑꯃꯨꯛꯇ ꯁꯥꯎꯕꯤꯒꯅꯨ ꯏꯇꯩꯃ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ ꯉꯍꯥꯟꯈꯩꯗꯤ ꯐꯥꯔꯒ ꯄꯨꯟꯁꯤꯜꯂꯒ ꯊꯝꯖꯕꯅꯤ ꯉꯁꯤꯗꯤ ꯁꯪꯒꯣꯜ ꯊꯧꯔꯤ ꯊꯥꯗꯠꯇꯨꯅ ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯀꯛꯀꯅꯨꯁꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯀꯅꯥ ꯏꯃꯥꯅꯣ ꯃꯆꯦꯅꯦ ꯑꯩꯁꯦ ꯅꯪꯅ ꯃꯧ ꯃꯥꯟꯕ꯭ꯔꯥ ꯍꯥ ꯏꯕꯨꯡꯉꯣꯅ ꯉꯥ ꯆꯥꯅꯤꯡꯉꯦꯅ ꯐꯥꯖꯔꯛꯄ ꯉꯥꯈꯩꯁꯨ ꯃꯄꯨ ꯃꯥꯟꯕ ꯁꯟ ꯑꯉꯥꯎꯕꯗꯨꯅ ꯂꯣꯏꯅ ꯅꯦꯈꯥꯏ ꯆꯈꯥꯏꯗꯨꯅ
loina manglidana aduga ai khwangsisu ti haiba ima ai hawgatpa phawba ngamdre haiba leisabi oira male kamai tawni sidi masin mo pa kaptuna laikrisibu mine urade aina phuba malani asaida nga amani de chongle ni ayam da khusin bigese asida su nga amale tu masi nai kai se khangre ne nga da taw laikre ayo ima ai de yam da kamai chakani sidi ikai khre da thongna masi gi san angau se yang thokra se habese ima gi on sanena suga he yadi ai bunga se khunba saraga chakhrasirane angauba nang na tawsinaraga sakhi tawri do ai khangi ko aina pharakpa nga ga tungon ga se singlam ga dabani aduga aina yamda thilam ga dabani natradi lakai halta kani khang masigi nupi sidi berani ne ai sangari amata thiruge tawbani da nasil nopa yum phawba tongna ba khwang se lengba phawba yadraga sangari da amuk tong doiba adu su lambi akut atong bayam maraksida adudi dolai da pu haibro aina sangi mamangda lekono hantu na lawba natraba nangi san angawba do karom da chelakani haiba aina khangbra aduga nangi san do thairaga senba ti yadro nangna thawai gi waheli natra lebi na singlen sananda isawlang lami singlen sana khumpham khangdaba sawningba helaktona singlen sanana mapani pa do lengjumda thoklawna hapkali aduga lembi na thoklawna pamkhaduna lembi gi yum hangduna lai lembi wa makha ta khidre ipa pakhai khei mi ko yengi singlen sanada amuk yengi sidi nungai he tu asam da chalo akhoi yum urani ai khong na la ke habane khulgi mina urani thado anghaw banu pa ai di kum loi yum phawba tongni kaigino yum phawba pamlaga thindoi hai sono so banu pa ai sinapi ne leisabi ne sasa thamo haiba ai sinapa ne pakhang ne aina phajana hairingai da yaramba kaidauge isauda panglang langlaga leido nangi sana wairaga isau langdradi noklaga hara haro layu haibro aigi isa nupa natabarane ada saphaba nupa amagi lengjumda tonglaga laisibo aduga aigi isa nupi sina pamlaga laine as wathi nga marup sing yawringai sida soidana aingonda noknarani ni tawrise marup noigi nasa ani sidi samu manba nupa amada punna hekta tonglaga laklene nupa amana mu nasa nupa sibudi phare nasa nupi si phawbade mitnare he aikhoi pa bo hoine ada laise he angauba nangam na phate ai hausi gamda leiba gam laroi noi pa bane ba adudi noi pa bada mu yum phawba thangaloko lembi gi pakhatna ki na kapada uraga Jinglen sana amuk sunu ngairamdi khuragi zanupi se sanna waidana makhwangse thina sokhraba male lambi da hwatpa phawba ngamdana kaptuna leibaduda nasaina momgamam silena hekta thanglaga pujarklabani khurana zanupi se amukda yum phawba pubiyo ai pansi amaga puraga lakjagi aduga nga so loina haidokhraba male nga dudi ai hayeng pukri dagi pharaga thilaklagi adudi nga amata puraktre marup nangbu nasanupi asobase yum phawba thangba ngamgadrone kanano karino haisu khangdaba lamlan manupa amana nasanupi si thanglaga puraklabani ko mayum panbabu khangkhigadro nasanupi sibo nupa amana aigi sanupiga oiramlabadi yumdaga sanghalloidabani he ibungodi laibak yamna phaine nupa ataiduna wathi warem sumgangnarakpaduda chinglen sana saraktuna nupa singdo khangaudana dam launa khupangna tharaga puthari aduga amuk lembi do thakalaga pukhi lembi kappaleptuna chinglen sanagi nupa thokwa mataududa yengduna leikhre mapa dusto wa makha takhidre asana lembi bu yum phawba thilamlaga panji kauduna lembi gi makhwang na badu yenghalami dongan bagadi khul lekai duma lembi ga singlen sanaga gi wari na
ꯌꯥ ꯂꯥꯡꯅꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯟ ꯁꯅꯥꯁꯨ ꯃꯌꯨꯝꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯂꯦꯝꯕꯤꯒꯤ ꯌꯨꯝꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯤꯟꯕ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ "ꯉꯁꯤ ꯅꯨꯄꯥꯁꯤ ꯑꯣꯏꯗꯣꯏꯔꯥ? ꯉꯔꯥꯡ ꯀꯇꯟ ꯕꯣꯟꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯡꯂꯒ ꯂꯥꯛꯑꯦꯅ ꯍꯥꯏꯅꯕꯗꯣ? ꯅꯨꯄꯥꯁꯤ ꯄꯪꯆꯝ ꯆꯝꯕ ꯅꯨꯄꯥꯗꯤ ꯃꯥꯟꯗꯦꯀꯣ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩ." ꯍꯅꯨꯕ ꯑꯃꯅ "ꯑꯗꯨꯅꯕꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯋꯥꯊꯤ ꯉꯥꯡꯕ ꯁꯨꯅꯤꯡꯗꯕ ꯃꯣꯏ ꯈꯔꯗꯣ ꯅꯨꯄꯥ ꯑꯁꯤꯅ ꯐꯨꯊꯔꯝꯃꯤꯗꯥꯏꯅꯦ." ꯑꯃꯅ ꯑꯃꯨꯛ "ꯐꯖꯅ ꯐꯨꯊꯔꯝꯂꯕ ꯃꯥꯜꯂꯦꯕꯣ, ꯉꯁꯤꯒꯤ ꯃꯣꯏ ꯑꯃꯠꯇ ꯎꯗꯦꯕ. ꯌꯦꯡꯉꯨꯅꯦ, ꯁꯥꯐꯕ ꯅꯍꯥꯁꯦ ꯉꯥ ꯑꯆꯧꯕ ꯌꯥꯗꯨꯅ ꯀꯇꯟ ꯕꯣꯟꯗꯨ ꯍꯣꯏꯗ ꯆꯪꯈ꯭ꯔꯦꯅꯦ." ꯅꯨꯄꯤ ꯈꯔꯅ "ꯂꯦꯝꯕꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯐꯅ ꯈꯜꯂꯨꯕ, ꯑꯗꯨꯒꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯗꯅ. ꯃꯃꯥ ꯃꯄꯥꯒꯤ ꯏꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯕꯅꯤ. ꯀꯩꯊꯦꯜꯗ ꯃꯊꯟꯇ ꯊꯣꯛꯂꯒ ꯉꯥꯃꯣꯛ ꯌꯣꯟꯕꯤ ꯅꯨꯄꯤꯅꯕꯨ ꯀꯩꯅꯣ? ꯀꯩꯊꯦꯜꯗ ꯂꯦꯝꯕꯤꯁꯤ ꯅꯨꯄꯥꯒ ꯐꯨꯅꯩ ꯍꯥꯏꯗꯨꯗꯤ, ꯑꯗꯨꯁꯨ ꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯔꯨꯕꯗ ꯅꯨꯄꯥꯗꯨꯅ ꯌꯥꯔꯛꯇꯦꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯋꯦ ꯍꯥꯏꯗꯨꯗꯤ." "ꯈꯣꯡꯄꯥꯛꯅ ꯀꯥꯎꯋꯦꯕ? ꯑꯩꯈꯣꯏꯗꯤ ꯈꯨꯄꯥꯛꯅ ꯊꯥꯏꯅ ꯇꯥꯔꯤꯅꯤ." "ꯏꯁ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯌꯥꯝ ꯊꯤꯅ ꯅꯝꯁꯤꯜꯂꯒꯅꯦ ꯂꯦꯝꯕꯤꯅ ꯐꯨꯏ ꯍꯥꯏ." ꯅꯥꯀꯜꯗ ꯉꯥꯃꯣꯛ ꯌꯣꯟꯕꯤ ꯑꯍꯜ ꯑꯅꯤ ꯐꯝꯕꯗꯨꯅꯅꯦ ꯋꯥꯔꯤ ꯂꯣꯏꯅ ꯇꯧꯔꯛꯂꯕꯅꯤ꯫ ꯅꯨꯄꯥꯗꯨꯗ ꯂꯦꯝꯕꯤꯅ "ꯑꯩ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯒꯦꯔꯥꯅ ꯉꯛꯁꯝꯒ ꯃꯦꯠꯂꯤ ꯍꯥꯏ꯫ ꯅꯨꯄꯥꯗꯨꯅꯅꯦ ꯑꯩꯕꯨ ꯀꯟꯕꯤꯌꯣ, ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯦ ꯍꯥꯏꯅꯅꯦ ꯑꯣ ꯈꯣꯡꯒꯩ ꯀꯞꯄꯤ." "ꯏꯃꯥ, ꯌꯥꯝꯅ ꯇꯜꯂꯤ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯑꯣꯏꯔꯦ ꯂꯦꯝꯕꯤꯁꯦ." "ꯑꯗꯨꯒꯤꯅꯤ ꯀꯩꯅꯣ ꯃꯄꯥ ꯑꯁꯤꯅ ꯀꯩꯊꯦꯜ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯈꯠꯅꯔꯤꯗꯣ. ꯃꯃꯥꯁꯤꯁꯨ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯕꯩꯅꯦ ꯊꯕꯛꯀ ꯁꯨꯕ ꯉꯝꯗꯅ ꯂꯩꯔꯤꯁꯤ. ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ. ꯀꯩꯊꯦꯜꯗꯒꯤ ꯅꯨꯄꯥ ꯅꯍꯥ ꯑꯃꯅꯅꯦ ꯅꯨꯡꯇꯤꯒꯤ ꯂꯦꯝꯕꯤꯁꯦ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯑꯦꯅ ꯇꯧꯅꯩꯗꯨꯗꯤ." ꯅꯥꯀꯜꯗꯩ ꯍꯅꯨꯕꯤ ꯑꯃꯅ "ꯐꯦꯠ ꯐꯦꯠ ꯍꯥꯏꯕꯤ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯐꯠꯇꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯕꯗꯨꯕꯣ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯂꯦꯝꯕꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯔꯝ ꯃꯣꯛꯄ, ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯦꯟꯕꯁꯤꯗ ꯀꯜꯂꯛꯇꯅ ꯉꯥꯡꯂꯤꯕ꯭ꯔꯥꯅꯦ? ꯀꯩꯅꯣꯗ ꯏꯅꯦ, ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯕꯨ ꯈꯪꯗꯕ ꯃꯣꯏꯗ ꯍꯥꯏꯕꯩ ꯋꯥꯅꯤ. ꯀꯔꯤꯒꯤ ꯀꯜꯂꯛꯆꯗꯣꯏꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤꯁꯤꯗ? ꯃꯉꯣꯟꯗꯒꯤꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯐꯕ ꯗꯃꯥꯗꯃ ꯍꯦꯜꯂꯤ ꯀꯩꯅꯣ." "ꯍꯦꯜꯂꯝꯅꯤ, ꯅꯆꯥꯅꯨꯄꯤꯅ ꯃꯋꯥ 5ꯔꯛ ꯅꯥꯏꯕꯗ." "ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯐꯦꯠ ꯐꯦꯠ ꯍꯥꯏꯕꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯤ ꯀꯣꯅꯨꯡꯗ ꯃꯄꯥꯒ ꯂꯩꯌꯦꯗꯥꯏꯅꯦ?" ꯂꯩ ꯀꯩꯅꯣ. ꯃꯁꯤꯒꯤ ꯆꯤꯟꯊꯤꯕꯤ ꯑꯍꯜꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯃꯥꯅ ꯀꯔꯤ ꯈꯪꯗꯅ. ꯑꯩ ꯆꯠꯂꯒꯦ, ꯌꯨꯝꯗ ꯃꯤ ꯂꯥꯛꯀꯗꯕꯅꯦꯕ." ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯜꯂꯝꯃꯅꯤ. ꯑꯗꯨꯒꯤ ꯃꯤ ꯂꯥꯛꯇꯣꯏ ꯑꯣꯏꯔꯝꯅꯤ. ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯤ ꯇꯥꯏꯞꯇ. "ꯏꯅꯦꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕ ꯉꯥꯛꯇꯔꯣ?" "ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ? ꯃꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅ ꯂꯩꯅ ꯃꯋꯥ 5ꯔꯛ ꯁꯨꯔꯕꯅꯤ ꯅꯥꯏꯕ. ꯃꯥꯅ ꯅꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯉꯥꯛꯇꯅꯤ. नुपा अमदी ऐगी इनाक्तने नुंगटीगी लाइबनी। हेमा यामना थाजदी नोइदी कराइदगी थाजरनीगे नोइदी वरी नुंगाइरगा लोइरे वाथी ngangnaraga लोइरे अदुबुने लैकाइसिदा लेम्बी मुक फबी लैसाबीदी लैरोइको अदुदी कैथेलदा नुपा नप्सिलगा फुई हाइरिबदुदी कमदौबा इने अदुदी अरानबा पाउतारिने नत्तदी कैनो नाकलदा फमलिबा नुपी अनीदुना मोइगी पोट सित्तबगी साउनिंगबगा लेम्बीगिना मी मयामदा लैबदुदा कलक्तना मोइ अनीना फत्तबा वा मयाम अमा सन्दोपीबनीने इनेदी कमाइना खंगलिबनोने हाइपा दुक यामना सारगा nganglibadुबा हाय चोंगसिल्लकनुने हिंचाबी सोमदना चिंगलेन सना लेम्बीगी अनाबा हंगबिरमी अदुगा लेम्बीगी मपानिपागी ngasu pibirami असुमदा चिंगलेन सना नतोइना लेम्बीगी अनाबा हंगबा अदुम लाक्लमी खुलददी मिवा ngangbसु सुम हेंगलक्लमी चिंगलेन सना फुखिबा हलसिंगदुगा लेम्बीना खुपांगना थाखिबा नुपादुसु लमन खुमनाबा हाइदुना तांजा येंगदुना लैरमी अदुमना था अमा फारकले लेम्बी हौगटपा चटपा खरा ngamlakle चिंगलेन सनादे लेम्बीबो सुम नुंगसिबसु हौरकले
ꯑꯗꯨꯅ ꯆꯤꯡꯂꯦꯟ ꯁꯅꯥ ꯇꯣꯏꯅ ꯂꯥꯛꯄ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯔꯦꯕꯨ ꯃꯣꯏ ꯃꯃꯥ ꯃꯄꯥꯒꯁꯤꯗꯤ ꯑꯣꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯃꯥꯏꯅ ꯑꯣꯏꯔꯝꯂꯤꯅꯣ? ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ, ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯃꯣꯠꯅ ꯃꯣꯠꯂꯤꯕ꯫ ꯇꯧꯕꯕꯨꯗꯤ ꯑꯃꯣꯠꯄ ꯃꯔꯛꯇꯒꯤ ꯁꯅꯥ ꯈꯨꯟꯕꯒꯨꯝꯕꯅꯤꯅꯦ ꯑꯩꯒꯤꯗꯤ꯫ ꯑꯗꯨꯅ ꯂꯦꯝꯕꯤꯁꯦ ꯑꯩꯒꯤꯗꯤ ꯁꯅꯥꯅꯦ, ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯑꯃꯣꯠꯄ꯫ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯃꯣꯠꯄ ꯃꯔꯛꯇꯩ ꯁꯅꯥꯁꯦ ꯈꯨꯟꯀꯠꯂꯒ ꯑꯅꯥꯟꯕ ꯐꯖꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯂꯒ ꯊꯝꯂꯒꯦ ꯁꯤꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ? ꯅꯆꯟꯅꯨꯄꯤꯗꯤ ꯅꯥꯕ ꯐꯔꯕꯅꯤꯅꯦ, ꯑꯗꯨꯅ ꯅꯪ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯕꯅꯤꯅꯦ꯫ ꯂꯥꯛꯆꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯄꯥ? ꯂꯥꯎ ꯂꯥꯎ ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯗꯣ ꯈꯔꯕꯨꯗꯤ ꯐꯒꯠꯂꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯅꯆꯟꯅꯨꯄꯤꯅ ꯆꯥꯅꯕ ꯍꯩ ꯔꯥꯒ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯕ꯭ꯔꯣ? ꯏꯃꯥ, ꯂꯦꯝꯕꯤꯁꯦ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯄꯥꯟꯖꯤꯗ ꯑꯃꯨꯛꯇ ꯄꯨꯔꯒ ꯌꯦꯡꯖꯔꯨꯕ ꯇꯥꯔꯦ꯫ ꯍꯣꯔꯦꯟ ꯂꯦꯝꯕꯤ ꯊꯤꯜꯂꯛꯄꯗ ꯍꯩ ꯔꯥꯗ ꯅꯠꯇꯦ, ꯏꯃꯥ, ꯉꯥꯁꯨ ꯄꯨꯖꯔꯛꯂꯒꯦ꯫ ꯑꯗꯨꯅꯤꯅꯦ, ꯄꯥꯟꯖꯤꯅ ꯍꯩ ꯔꯥ ꯌꯥꯝꯅ ꯄꯤꯖꯧ, ꯉꯥ ꯑꯇꯦꯛꯄ ꯊꯣꯡꯕ ꯌꯥꯝꯅ ꯄꯤꯖꯧ ꯍꯥꯏꯅꯦ꯫ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯉꯝꯕ ꯍꯦꯛ ꯑꯣꯏꯔꯗꯤ ꯐꯕ꯫ ꯑꯩꯒꯤ ꯋꯥꯗꯤ ꯏꯕꯨꯡꯉꯣꯒꯤ ꯁꯟꯅ ꯋꯥꯏꯕꯗ ꯏꯆꯥꯅꯨꯄꯤꯁꯦ ꯁꯣꯛꯄꯅꯤꯅ ꯏꯕꯨꯡꯉꯣꯅ ꯐꯅꯕ ꯂꯥꯌꯦꯡꯕꯤꯔꯝꯃꯣ ꯁꯤꯅꯤ꯫ ꯍꯥꯟꯅꯗꯤ ꯏꯆꯥꯅꯨꯄꯤꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥꯃꯣꯛ ꯌꯣꯟꯗꯨꯅ ꯏꯃꯨꯡꯁꯦ ꯄꯨꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯟꯅ ꯋꯥꯏꯕꯤꯔꯝꯗꯅ ꯏꯃꯨꯡꯁꯦ ꯀꯌꯥꯝ ꯋꯥꯔꯦ꯫ ꯆꯔꯥ ꯍꯦꯟꯕꯒꯤ ꯐꯤꯕꯝ ꯍꯥꯏꯕꯗꯣ ꯌꯧꯔꯕꯅꯤ꯫ ꯃꯁꯤꯁꯨ ꯏꯕꯨꯡꯉꯣꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯄꯥꯁꯦ ꯋꯥ ꯉꯥꯡꯕꯗ ꯄꯟꯗꯕꯅꯤ, ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯁꯥꯎꯗꯦꯗ ꯏꯃꯥ, ꯄꯥꯕꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯊꯕꯛ ꯁꯨꯕ ꯉꯝꯗꯕ꯭ꯔꯣ? ꯂꯦꯝꯕꯤꯅ ꯉꯥꯃꯣꯛ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯍꯩꯅꯗꯕ ꯋꯥꯅꯤꯅ ꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯕꯨꯗꯤ ꯅꯥꯗꯅ ꯂꯩꯔꯦꯀꯣ, ꯃꯣꯏ ꯃꯄꯥꯕꯨꯗꯤ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯆꯣ ꯆꯠꯂꯣ꯫ ꯋꯥꯔꯤꯗꯨꯗꯤ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯁꯥꯟꯅꯕ ꯌꯥꯏ꯫ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯅꯆꯟꯅꯨꯄꯤꯗꯣ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯣꯏ ꯑꯣꯏꯔꯕꯗꯤ ꯀꯣꯛ ꯀꯣꯛ ꯄꯨꯔꯣ꯫ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯅꯤꯀꯣ꯫ ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯅꯕꯨꯡ ꯆꯤꯡꯂꯦꯟ ꯁꯅꯥ ꯂꯥꯛꯏꯅꯦ ꯅꯪꯕꯣ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ꯫ ꯂꯦꯝꯕꯤꯁꯦ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛ ꯄꯨꯔꯒ ꯆꯠꯈꯤꯕꯗ ꯅꯣꯏ ꯅꯨꯡꯉꯥꯏꯅꯤ꯫ ꯏꯕꯨꯡꯁꯦ ꯑꯩꯒꯤ ꯈꯟꯕꯗ ꯌꯥꯝꯅꯕꯨ ꯋꯥꯔꯝꯂꯅꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯑꯩꯗꯤ ꯅꯥꯕꯁꯨ ꯐꯔꯕꯅꯤ꯫ ꯀꯔꯥꯏꯗ ꯐꯔꯤꯕꯅꯣ? ꯅꯕꯨꯡꯅ ꯃꯣꯏꯔꯣꯝꯗ ꯌꯥꯝꯅ ꯍꯩꯕ ꯄꯥꯟꯖꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯑꯗꯨꯗꯅꯦ ꯑꯃꯨꯛꯇꯒ ꯌꯦꯡꯂꯨꯁꯦꯅ ꯂꯥꯛꯏꯕꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯁꯠ ꯁꯠ ꯌꯦꯡꯊꯣꯛꯃꯤꯟꯅꯔꯨꯔꯣ꯫ ꯅꯪ ꯍꯜꯂꯛꯑꯒ ꯏꯃꯥ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤꯀꯣ꯫ ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯗꯣ ꯈꯔ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎꯀꯣ, ꯃꯥꯅ ꯆꯥꯅꯕꯗꯨꯒ ꯄꯨꯔꯛꯎ꯫ ꯏꯃꯥ ꯍꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯀꯩꯝꯇ ꯉꯝꯗ꯭ꯔꯦꯍꯦ꯫ ꯂꯦꯝꯕꯤ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯂꯦꯝꯕꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯟꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯐꯖꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯁꯦꯟꯅꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯁꯅꯥꯕꯨ ꯐꯨꯗꯕꯒꯤ ꯂꯨꯝꯂꯤꯕ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕ ꯑꯍꯜꯁꯤꯡꯗꯨꯅ ꯂꯩꯀꯥꯏ ꯅꯍꯥ ꯈꯔ ꯅꯦꯛꯇꯨꯅ ꯆꯤꯡꯂꯦꯟ ꯁꯅꯥꯒ ꯂꯦꯝꯕꯤꯒꯒꯤ ꯃꯇꯨꯡꯗ ꯏꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯂꯝꯍꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯍꯥ ꯑꯃꯅ, ꯂꯦꯝꯕꯤ, ꯅꯣꯏ ꯑꯅꯤ ꯉꯥꯏꯈꯣ, ꯇꯥꯕ꯭ꯔꯣ? ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯁꯤꯡ? ꯅꯪ ꯁꯒꯣꯜꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯈꯔ ꯋꯥꯔꯛꯆꯕ ꯇꯥꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡ? ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ, ꯃꯥꯁꯦ ꯑꯩꯒꯤ ꯂꯥꯌꯦꯡꯕ ꯂꯥꯛꯏꯅꯤ꯫ ꯂꯦꯝꯕꯤ, ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯀꯅꯨ, ꯑꯗꯨꯝ ꯇꯣꯡꯂꯒ ꯂꯩꯌꯨ꯫ ꯉꯁꯤꯗꯤ ꯂꯝ ꯍꯦꯟꯕ ꯃꯤ ꯈꯔ ꯋꯥꯔꯛꯆꯕ ꯇꯥꯔꯦ꯫ ꯃꯤ ꯐꯖꯅ ꯎꯁꯤꯠꯇꯦꯍꯦ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ꯫ ꯑꯩꯈꯣꯏ ꯃꯤ 10 ꯑꯁꯤꯕꯨ ꯃꯥꯅ ꯑꯣꯏꯅꯒ ꯋꯥꯔꯛ ꯇꯥꯔꯦ ꯀꯥꯏꯅꯒ꯫ ꯍꯦꯔꯥ, ꯑꯗꯨꯗꯤ꯫ ꯅꯍꯥꯁꯤꯡꯗꯨꯅ ꯆꯤꯡꯂꯦꯟ ꯁꯅꯥꯕꯨ ꯐꯨꯗꯧꯒꯤ ꯆꯣꯡꯁꯤꯜꯂꯛꯄꯁꯤꯡꯗꯣ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯀꯣꯜꯂ ꯀꯣꯜꯂꯒ ꯂꯥꯛ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯝꯗꯧꯕ ꯃꯥꯜꯂꯤꯌꯦ꯫ ꯑꯌꯣ, ꯑꯁ, ꯈ꯭ꯋꯥꯡ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯑꯌꯣ ꯃꯥ, ꯑꯁ, ꯂꯦꯝꯕꯤ, ꯅꯪꯒꯤ ꯈ꯭ꯋꯥꯡ ꯅꯥꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯈꯤꯒꯦ? ꯏꯕꯨꯡ ꯆꯤꯡꯂꯦꯟ ꯁꯅꯥꯗꯤ ꯈꯪꯕꯅꯤ ꯏꯕꯨꯡ꯫
ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯌꯨꯝꯗ ꯆꯠꯍꯧꯔꯒꯦ ꯁꯤ ꯌꯧꯔꯗꯤ ꯑꯦ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯂꯣꯏꯅ ꯆꯦꯜꯂꯒ ꯂꯩꯔꯝꯃꯦꯅꯦ ꯉꯥꯏꯈꯣꯍꯦ ꯆꯤꯡꯂꯦꯟꯁꯅꯥꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯤꯕ ꯃꯥꯜꯂꯦꯅꯦ ꯏꯕꯨꯡꯁꯦ ꯌꯥꯝꯅ ꯀꯠꯂꯒ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯃꯣꯏꯅ ꯇꯞꯇꯥꯏ ꯄꯨꯊꯔꯝꯂꯗ꯭ꯔꯥꯅ ꯈꯜꯂꯨꯔꯒ ꯁꯥꯎꯔꯤꯉꯩꯁꯤꯗ ꯂꯦꯝꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯍꯧꯔꯒꯦ ꯁꯥꯎꯕ ꯐꯈ꯭ꯔꯕꯗꯤ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯂꯦꯝꯕꯤ ꯍꯥꯎ ꯏꯕꯨꯡ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯑꯍꯥ ꯀꯩꯒꯤꯅꯣ ꯑꯩ ꯅꯨꯡꯁꯤꯔꯤꯗꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗꯣ ꯈꯪꯅꯕꯅꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯣꯀꯣ ꯑꯦ ꯑꯗꯨꯃꯥꯏꯅꯕꯨ ꯀꯅꯥꯅ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅꯒꯦ ꯏꯕꯨꯡ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯑꯗꯨꯒ ꯑꯩꯅ ꯅꯪ ꯄꯨꯊꯣꯔꯛꯂꯤꯁꯦ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯄꯨꯕꯩ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯀꯣꯏꯕ ꯄꯨꯕꯤꯒꯦꯅ ꯑꯩꯕꯨ ꯅꯣꯛꯇꯣꯏꯔꯣ ꯀꯞꯇꯣꯏꯔꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯕꯨꯡ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯅꯪꯕꯨꯅꯤ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯗꯨ ꯅꯠꯇꯦ ꯏꯕꯨꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯈꯣ ꯏꯕꯨꯡꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯐꯪꯅꯤ ꯅꯨꯡꯁꯤꯕꯗ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯂꯦꯝꯕꯤ ꯊꯃꯣꯏꯅ ꯌꯥꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯂꯥꯛꯑꯣ ꯀꯣꯏꯔꯨꯁꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯂꯦꯝꯕꯤꯕꯨ ꯄꯨꯗꯨꯅ ꯁꯒꯣꯜ ꯑꯃꯠꯇꯗ ꯇꯣꯡꯃꯤꯟꯅꯗꯨꯅ ꯐꯖ ꯐꯖꯕ ꯃꯐꯝꯁꯤꯡꯗ ꯄꯨꯕꯤꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯂꯦꯝꯕꯤꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯅꯨꯄꯥꯗꯣ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯍꯜꯂꯤ ꯏꯕꯨꯡ ꯑꯁꯤꯗꯤ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯅꯨꯄꯥꯗꯨ ꯌꯥꯎꯏ ꯀꯔꯝꯕꯅꯣ ꯃꯌꯥꯏꯗ ꯂꯦꯞꯂꯤꯁꯦ ꯁꯒꯣꯜꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯂꯦꯝꯕꯤ ꯀꯅꯥꯅꯣ ꯑꯁꯤꯅ ꯐꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯆꯪꯂꯛꯏꯅꯦ ꯃꯥꯏ ꯃꯑꯣꯡꯁꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯐꯨꯗꯧꯒꯤ ꯉꯥꯏꯔꯝꯕ ꯍꯦ ꯀꯩꯅꯣ ꯑꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯅꯦ ꯅꯣꯏꯕꯨ ꯅꯨꯄꯥꯁꯤ ꯐꯨꯅꯍꯦ ꯅꯨꯄꯥ ꯑꯇꯩꯗꯣ ꯑꯌꯣ ꯏꯌꯥꯝꯕ ꯅꯪꯕꯨ ꯅꯨꯄꯥꯁꯤ ꯁꯣꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯌꯣ ꯆꯦꯟꯒꯅꯨꯍꯦ ꯐꯨꯅꯗꯕ ꯑꯣꯏꯔꯕꯗꯤ ꯐꯖꯅ ꯉꯝꯊꯣꯛꯅꯈꯤꯁꯤ ꯅꯪꯅ ꯉꯝꯃꯦ ꯑꯌꯣ ꯑꯁ ꯈꯨꯇꯨꯝꯕꯨ ꯑꯗꯨꯃꯥꯏꯅ ꯊꯤꯟꯕ꯭ꯔꯣ ꯈꯣꯡꯄꯥꯛꯄꯨ ꯑꯗꯨꯃꯥꯏꯅ ꯀꯥꯎꯕ꯭ꯔꯣ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯏꯕꯨꯡ ꯆꯤꯡꯂꯦꯟ ꯁꯅꯥꯁꯦ ꯀꯔꯤ ꯆꯥꯕꯖꯥꯠꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯤꯁꯤꯕꯣ ꯃꯣꯏ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯁꯥꯎꯔꯤꯉꯩꯁꯤꯗ ꯂꯦꯝꯕꯤꯁꯦ ꯑꯩꯈꯣꯏꯗ ꯄꯨꯍꯧꯔꯒꯦ ꯁꯥꯎꯕ ꯐꯈ꯭ꯔꯗꯤ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯂꯦꯝꯕꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯍꯥ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡ ꯏꯕꯥꯅꯤꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯐꯖꯅ ꯍꯧꯗ꯭ꯔꯤ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯁꯤꯅꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯦꯛꯅꯕꯁꯦ ꯃꯁꯤꯡ ꯁꯨꯝ ꯌꯥꯝꯈꯠꯂꯛꯀꯗꯧꯔꯤ ꯂꯥꯎ ꯆꯠꯁꯤ ꯏꯕꯨꯡ ꯑꯁꯦꯡꯕꯔꯣ ꯑꯁꯨꯝꯅ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯂꯦꯝꯕꯤꯕꯨ ꯃꯌꯨꯝꯗ ꯑꯗꯨꯝ ꯄꯨꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯅꯠꯇꯅ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯌꯦꯜꯍꯟꯗꯨꯅ ꯍꯥꯏꯗꯣꯛꯄ ꯆꯠꯍꯜꯂꯝꯃꯤ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯗꯨꯅ ꯂꯦꯝꯕꯤꯒ ꯆꯤꯡꯂꯦꯟ ꯁꯅꯥꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯤꯡꯂꯦꯟ ꯁꯅꯥꯒ ꯂꯦꯝꯕꯤꯒꯅ ꯃꯧꯄꯥ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯊꯝꯕꯅ ꯀꯣꯟꯅ ꯊꯪꯗ ꯏꯀꯥꯏꯕꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯒ ꯆꯤꯡꯂꯦꯟ ꯁꯅꯥꯒꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯨꯅ ꯅꯨꯡꯉꯥꯏꯅꯁꯨ ꯄꯥꯟꯈꯤꯔꯝꯃꯤ